Institute of Cooperative Management ISM Imphal na sinduna IMC gi 4th Foundation Day ka mari lenana Cooperative Walkathon 2025 Estimate of Ministry of Cooperation haiba team da Walkathon ama phangthokre Walkathon adu ISM gi Director Koisung Ragamlen Aimol na mang thaduna chatke khongsat asi ISM dagi hauduna laisham lairak fauraga Uripok Kangsup Road dagi halaklaga ISM office ta loishinke thauram adu ka mari lenana ISM gi Director na phongdorakpada 2021 की जुलाई तरुक्ता मिनिस्ट्री ऑफ कोऑपरेटिव असी सेमकपदगी इंडिया की कोऑपरेटिव की चौखत थौरांग कयादा होम मिनिस्टर अमित शाह की चेयरमैनशिप की मखादा प्रोग्राम यांखई मरी मुक लौखटख्रे हाइरी मखा तारकपदा मणिपुर दसु ख्वाइदगी चौबा कोऑपरेटिव ता अचीवमेंट फंकिबसु 232 pack of computer system register of cooperative society Nawad Manipur State Cooperative Bank ka khusamnaraga pithokre ISM na piriba kanabasi training pibani hairi magna makha tarakpada Manipur gi cooperative tasu saukhatnaba ISM na research project consultancy kaya tawgani haina phongdurakli masi tang Mari July 2025 hairiba numit asida Institute of Cooperative Management na Walkathon 2025 Achievement of Ministry of Cooperation Government of India masigi hiram sida ikoina silibani 2021 6 July da Ministry of Cooperation si semrakpa matam da ikoigi leiriba Bharat Imalai Baksi ikoigi Imalai Baksi da ikoigi cooperative chokhat thorang lokhat ingai gi damakta ikoigi Ministry of Cooperation under the chairmanship of ikoigi Honorable Amit Shah Mahaki Makhada program ayam lokhat khrabani around 54 initiative programs si lokhat khrabani handaki sahi sina makoigi 4th Foundation Day oibegi maramna masigi program si ekoina sigi program si silibani first ekoigi Manipur da su yamna maru oiba ekoigi cooperative ta achievement oibisi ekoigi 232 packs masigi packs si computerization to thokrabani sigi computerization haibisi computer gi system makai si ekoigi hairiba society singna huiki packs sing da pithokrabani masi piriba maruoina ekoigi register of cooperative society ekoigi Nabad ekoigi Manipur State Cooperative Bank masi ahum na manaraga masigi step si lokhatpani aduga ekoigi ICM na ekoigi role sina karino haiba taradi ekoigi training ni adu khatta natana atopa ekoigi fishery cooperatives dairy cooperative masisu hojik si kanna initiative si lokhat libani adu khakta natana atopa leiriba ekoigi cooperative ki society credit non credit masi makai chi sawkhat thorang lokhat lengai gi damakta ekoigi Ministry of Cooperation na hojik si kanna step lokhat libani recently hayeng hairiba numit sida ekoigi ekoigi National Cooperative University haibada Tribudan Sahakar University ekoigi cooperative university su hayeng si foundation stone si moina lay tawgani masida tawga doriba pigi doriba lakpi ekoigi naharon sing ekoigi youth sing maruoina ekoigi career rom da haiba taradi ekoigi cooperative sector da su makoigi hena employment opportunity leiningai gi damaka masigi university su focus tawkrabani so masisida ekoigi proudly ekoi announce tawning badi mathang chahidadi ekoisu masigi university gi makhada ekoigi khachanaba topic ekoigi Bachelor of Business Administration Agri Business Management atraga ekoigi Cooperative Management masigi hiram da su ekoi lokhat kani adu khakta natana leibiriba ekoigi Manipur sida ekoigi cooperative si henna chawkhat haningai gi damakta ekoigi ICM na su research and project consultancy development na chisu ekoina kana lokhat kani haibisi masigi makhaini dugi masigi ekoina chatke dawriba khongsat si ekoigi Ministry of Cooperation na masigi handaki chahi mari manung sida leiriba masigi sigi achievement si ekoina pangthokningai gi damakta ekoi sigi chawkhat sigi khongsat si silibani sigi participate tawgi dawriba aigi former director sing ekoigi Dr. N. Randana Devi ekoigi Dr. Somarendra Singh duga ekoigi Dr. ekoigi Sri K. Joy Chandra ekoigi former director sing ni makoigi leadership ki makhada ekoi mayam laibiri ba ekoi gi participant student trainees ekoi mayam na masigi khongsati sakge dawri bani do khakta natana ekoi na special invite tawjari ba ekoi gi Honorable President Manipur State Cooperative Bank ekoi Oza Ranjit su ekoi saruk yauri duga ekoi gi RCS ekoi Oza W Ibo Halsu masu horen masigi saruk si yabi gani